Good morning mayam hagutnarabo ngasiसे kharasu adum ingi aidi inkolda changai heira thage haina heira charang arang khara budi thare ngasi su khara thage in tawbani huji ayuk sida si kihom sina hana dagi thabani se sina kuidri si chara se thaba mayam tu sina hanoi ina thakhiba hinaudo khwa wangkhatlame siga hei leire tu chamin jara khwayang wangkhatlame thaibong gasi pisak pi ammani wangamme marakta ina kihom chara se dum thajanmani mayam hainau khongnembi ga do khwayang wange charphon chara yam pitru pi ammada tu yam thina masa mareng sandoga khwag wangamme mayam yongchak pambi kihom siga dragon fruit chara siga thajan mani saida siga kihom heiron pali se yengu mayam kihom heiron ne se khara achouba pambi sina hana dagi thabani mayam sidim panba yare mathang sahida palane do nuga aina khara macha se aina khara thadokjabani nauna siga khara lais ya chouba sina hanagi nahanoi thaibong aina thabado haidi pisak pikpado kyam thuna wangkhatlino yo re tu yo siga so hinau khongnembi leire hinau khongnembi sina ina ngarang thaba kihom ni mayam thare ising khara heijan biram ising heidrasu jai kihom di adum hingmani kaya sigande kihom haiba chara se kaya siganba oigande asisina ina mangrado aidi tanba loiraga mangradi magi masasina adum yabani thaba ado aina adum ka ayingba mafamda thambirini se amuk thana baina ngarang thabani na kihom se khara siga lebu pambi haure siga hainau khongnembi ama aduga ngarang siga champra chara nauna ina thagatpani se ngarang ama ani ahum mari manga taruk taret khak thare ngarang ta nauna thabani naidi kwa pambina pambi sifa phajatre ama ani ahum makha tana dum thagini line oina si khata ngarang thare si khara thabe matam adum loi he ngarang sanda sat long ta san khare ngasi di sunday ni na ngasi ju khara tharani slechin gari ni mayam slechin gari tu slechin gari ai video se matang sai da loisan lage